मैम गुड मॉर्निंग ब्लॉग से सिगई सुम हौरगे बेलतोला बाजार की मनाक्ता लेबा तिलंग कता दुगो लाई अखोय बाजार तौबा मैम उच्चरके मखा तना जिंगबिसी जाय तो जाम जामी लौ जाय अमखा लौसी ना मचा मचा जाम जोली umurok jole umurok gimana ke berarti lauci halak pada lau ya hotel lo ini kilo lah syukari no sih buat panggung mapan ke jual beli ke jual sampai jadi tahu itu chắc lấy đấy chắc lấy đấy đó chắc nó lôi đấyเอาanh đi xuống lấy nó cô lấy tao ăn con đây gì vậy lo Cang merak papi. Oca. Terus mana ya Laura? Laura. কি করি Mayam bajar deh hale jongcak leire pulai leire hijang cabi lapoi leire sise kari kauri mayam asin baduni kenum kari hai bu khang debo mami atusu leire habonga khara su leire lapoi leire sajna leire do sajna sisu leire dei kari haiba manna leire na pangkho khara su leire peruk leire laputro leire asini maya ngasigi bazar tilangkata bazar maya ngasi aina thongakadaba hijang mathel haibabu mayen tangkhai sima aina mahi kangko mahi jawdabida ngauthong oina tum tawrage adagi mosori hawai siga laputro simga jongchak simga irolage squash sim ngalage sonda ina nga phabonga leibase ai tangkhai ma adum thum chairagane tawada ngaujarage ai tangkhai ma oven da jaijarage mayam makhata na jingminasiko mayam ai iron base asiga putchari hawai mosori sina tenggochiga mahi changchandana baina kambada ko cooker da hapchalle silver paper sina khumjalle adagi ai kamthokche halage khumjalle akai khumjalle ji ahumla kamtholage Mayen dusu semba loire masi aina ngauthong oina ko mahi kitang hapaga jamna natabida thongak ni mayam makhata na jingminasi ai nakupi amuk lelu kige mayam se khoi nakupi ni ai lenjer ke mayam
Handak nong chubadai khitang fagꯠla male. Mairen thongbada ngaurakke mayam. Sina aina awa fadigomni asisu khara mairen thongbada thaklakke. Hekjage. Khara nong taba matungdai khara fagꯠle. Awa fadigom kase makha tabase sum khara hektokke. Ai nahanwaidi phatludre. Handak khara fare. Asi oine hekjare mayam. Khang sana 5 puron jenam hapchalle. Maro jira sugan. Toning kok manani si asigai sum khara hekjare ina. Jamde adum khajik hawbani hingonda. Asingai he aina. Awa fadigom manani asi. Asingai ni aina hekna thongbise. Ja. Handakti khara fagꯠle ma hanadagidi. Ana macuse mawang tai fajai. Fajana ngaune. Ai awa fadigom khara thakjan. Awa fadigom khara chaisange. Porop manam nungsiban awa fadigom mairen thongbaga chanabani. Mayam ado ai makhum khumjanjare mairen thongba loire. Ngaktong omjana thamgege. Mayam ama ton pambi. Isi jam wana hingjai mayam. Asini jam minot tawna thammi mi mase. Phawai jade pambise. Asini asigai khara hega ina ironbada thaklaktoini. Aigi hingondai hekjarakpa mayam ama toningkhok asi aina sengna chamthoe. Aduga kupna soiraga toningkhokse ironbada thakjarakke mayam. Nga simai kangna tawada thumga majuga thakjalaga kangna ngaujarakke. Iromba thangdare ai mulle. Tawa sare. Nga simam toina thajajage. Mai sandoga ko. Muka nga se jaure ini. Khajing se jaure. Ban kangna. Asina aina ngaujari tawada machu taisalaga thum totlaga ko kangna thau jaudabida makhatana jengminasi mayam. Ado mayam aina thongba chahijangdo loire asida mairen thongbado leire asigana laputhroga hawai musuriga adagi yongchakka ironbado leire asiga aina hingondagi manba maroi kari toningkhok leire mayang maton thae asini squash leire siga aina ngasai leijerakpa phabong ngado aina
ꯀꯪꯅ ꯇꯋꯥꯗ ꯊꯨꯝꯒ ꯃꯆꯨꯒ ꯇꯣꯠꯁꯤꯜꯂꯒ ꯀꯪꯅ ꯉꯧꯕꯅꯤ꯫ ꯑꯗꯒꯤ ꯁꯣꯏꯗꯅ ꯆꯠꯅꯤ ꯂꯩꯔꯦ, ꯄꯨꯗꯤꯅꯥ ꯆꯠꯅꯤ ꯂꯩꯔꯦ, ꯁ꯭ꯀ꯭ꯋꯥꯁ ꯑꯉꯥꯟꯕ ꯂꯩꯔꯦ꯫ ꯑꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜ꯫ ꯑꯗꯣ ꯆꯥꯕꯗꯤ ꯎꯠꯆꯔꯔꯣꯏꯒꯦ ꯃꯌꯥꯝ, ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯤꯌꯥꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ꯫ ꯊꯦꯡꯛ ꯌꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ, ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯦ꯫